Social media dagi lakhotchaba paung ta hana myamna thamjage laikin thabi lambi de thokpa accident ni so haide dugo haide bel wakti pe thaudo sida miyoi ani nallaga Leikhre yamna nongaitama thaudo amani haina social media singda sandorak li video footage myam yengminasi dugo myam punna anauba update pijarake myam ngamina sene su thamjari gari ma hoje si Leikinthani lambi da accident ta hoje chechaka ma tu sole lengoi pur lakpa gari ma mi ani nan le ye amadi ui amadi udri mi nalla le hoje ha na to mi simi je sin nan laga le to makhong je sibu kamai to dunu sibu je sibi la kha thunu kan to ri phagadam ni si sibu as lengoi pu bagari ni mi ani ni nalli ja amadi sida urle to makhong amadi kra le gram no khangdre gari number na asiri lala madong male si gari number na asiri ni ngase yuki maroiba paukhra sana lewak to phongma maroiba paukhra hana myamna thamjage telepati da bom pokhai bada ama sokle police na pokhai hanbani haina irang horakhre Imphal East District ki Porongpat Police Station ki manung sanba Khorai Telepati Mandir Manakta ngasi numidang pung 9 makhairam taba matamda IED oiramgani singnaba bom mama pokhai bada miyoi ama sokpa degi lekanakhre bom adu police na pokhai hanbu oigani haina Telepati da khundari Telepati singna irang horakhre bom pokhai bada soklaba miyoi dugi maming Shubham Prasad Saikun gatra apapa Nandakishore kawi Khorai Telepati degini ma khudakta Jenims Hospital of Khotro lekanaki IED oiramgani singnaba bom madu pokhai bada khamduna thamba yotha gari ama yauna alto car ama sum akai to thoki thaudok thokpha manakta leiba yum singgi thong thonauna singba singsu bomgi safuna akai toy kaya marup yonki thaudo si thokraba tungda wangkai assembly constituency gi MLA Thangjam Arun Kumar ex MLA Yumkham Irabor amadi Okram Henry su mafam adura laktuna aso apan yauriba singa du yengsinki loinana Manipur Police ki ADGP Law and Order Clay Khongsa yauna police ki makok thongba officer kya su laktuna yengsinki amaramda bom pokhai ki ba mafam aduda forensic science ki kangbu ama su laktuna kupna thijinki bom adu hauju phawi yoina kanana kari maram gi dama pokhai halam dibano haiba khangmangamdri hiramasi gi matangna police na case ma lokhotuna thijin baukhre Assembly constituency sigi MLA amadi ex MLA singna mafam asida laktuna yengsilingai serasida Telepati da khundari bu khunja sing hawraktuna police ki mayokta pendabigi khulaw kya manum lawki Telepati da pokhai ki ba bom asiga Manipur ge atai mafam da pokhai ri ba bom singa manana yengba yaroi bom asi police ki khujin thawrang digi pokhai an bu oigani haibna singba wapam kya su miyam maduna phungdonaki irang adu bu laksinana bu hona bada Imphal East District Police ki ahenba forcing thomjingki Telepati ki miyam aduga police personnel singi ki marakta su ngahak saunu umkhana bathoki adu hena pamda ba thaudok singi thokidre ngasi numidang athengma phawbda yamna ba police ki team sing adu Telepati area da leiduna makha tana irang thuraktana ba mikupna hom signal senaki haina su pawsna phungdorakli atopa pawmra Leingak ki employees singi anauba transfer policy sanaba houkhre Se Minister na yaragadi matam amade hektamak transfer tawi hale masang webo wafam sing posting wafam amade employee amana sai ama makhaidigi ahum phawba legadabani employee amagi services period manungda yamdrabra sai mapandi sing amasung aruba posting mafam singda legadabani employee sing financial year loirakpa April May thara transfer tawgadabani oja singi oinadi academic section loiraba matung khaktada transfer tawgadabani Matai manau animak thabak tawrabdi sapmanaba district amada yariba makai thamnaba singadabani haksangi phibam tongalaba singi oinadi manak nakpa mafamna posting tanaba singadabani se minister ge ayaba yaurabadi matam amada hektamak employee ama transfer tawiyagani Manipur Leingak ki employee singi oina policy for transfer and posting of government employees of the state of Manipur haina mingthon ba anauba transfer policy sanaba hore haina Leingak na gazette notification thokre
Manipur की Chief Secretary Dr. Rajesh Kumar थोकिबा notification asigi matungina anauba policy asina Leingak की employee singi transfer amadi posting thaba matamda hena transparent oibada natana asan mirai naiba thawondagi ngakthokpa ngamlabani adumainamak Chief Minister की ayaba yaurabadi employee amabu matam amade hektamak transfer tawba yahale hariba policy si Leingak की makhada lairiba department sing agency commissioner singbada sanagani policy si gi matung ina Leingak की employee amana post mafam amada laibigi matam asi yamdrabla sahi ama makhai loinana yamlabada sahi ohmoigani karigumba employee si posting mafam amada sahi ama makhai phana leitrabadi transfer tawba yaroi officer singi oina makoigi service perata yamdrabla sahi mapandi singda mathau tawgadabani loinana mathau ningthina tabu official singna makhatana singda adumak posting takige hairabadi sahi ohumgi mathakta hena leithaba yabagi khudong saba pikani hari aruba posting mafam sing khandokpagi thabak department singna department of personnel ga tanaraga lepani loinana employee sing transfer tawbada IT based manpower management system sejinagani Leingak की transfer amasum posting asi ayamana financial year loiraba matung April amasum May thara pangthokani election ga mari leinaba employee sing gi oinadi election department ka tanaraba tungda lepadabani oja sing transfer tawbigi oinadi sahi amagi academy session loiraba matungda khaktamak tawgadabani gazette notification asi gi matung ina karigumba matai manau animak Leingak ki thabak tawba tarabadi yariba makai makhoi animak sap manaba district amada thamnaba honagani haksangi phibam tongalaba singoinasu masagi mayumgi manak nakpada posting tahanana bonagani loinana masagi anaba leibo officer singi oinasu masagi apamba posting mafam khanabagi khudong sa papigani aruba posting mafam singda taba employee singi oina Leingak na yariba makai incentive fee na bonagani loinana deputation oina lakpa staff singi oina di sai ahumdiki hena deputation na leheloi kariguma tangai phadaba leiraba sukupna yengsilaba matung sai ani sangdukpagi ayaba pigani haibna singu bofam kaya marum yauri amarumda policy asida yauri bofam singa sigi wangbada Chief Minister gi ayaba yaurabadi mafam matam amada hektamak transfer tabu yabagi akhanaba kangnon leigani loinana policy sigi wangbada madi Chief Minister gi ayaba yaudana department amatana kanagumba employee amatabu transfer tawridabani hainasu gazette notification asina makhatari panma yabade siguma makhal gi transfer policy ama congress Leingak ki matamnasu semlamba leiki adubu hariba transfer policy adu amuk fawa satnaba ngamdana toki oja singi su transfer policy adum leizaye adubu policy du sanakhidi hainus paus na phongdorakli atopa paw madana Imphal da leiba Leingak ki quarter singda search yankhai hena logi wangmada sajile search hajinbagi matam sangnabu wathok haujik su Leingak na usinadana leiri Imphal की तोान मफम Leingak की quarter सिंगदा लोन यादब मौन लानाई मी अमदि organization सिंगना search यांखै की मथक सजलगा लेरि सही कुनलोंग की ममांग दगी quarter द search सजली हाबि वाथो ओइदुन लाख्रबसु Leingak na usinadना लेरमले quarter park lambi na singba miyam gi mafam sing asida search laisang moksana singba sing laining mari leinaba mafam sing saba yaro hen Supreme Court na kumza English sing ani ke mapanda ruling pi khiba laikhrabani Supreme Court ki ruling adugi matungina leiba sigi state singi Leingak na akan mamiyeng sangduna miyam gi weba mafam sing asida laining mari leinaba mafam sing semgat pa yaro hen akan muwafam thangki maduda tholakpa law and order gi weba problem sing adu state Leingak na mapung fana laksinggadabani hariba order asi state sing mapung fana hanana chief secretary sing yengsinggadabani hainasu pankhibani Imphal area da leidiba Leingak ki quarter sing asigi complex manungda sajiliba search sing asigi matangna quarter sing asibu panariba PWD gi awangma thaki official amaga pauksi siga akhanana unabada man hai Imphal area ki oina leidiba quarter complex sing haibidi Langol housing complex game village Lamphel park Major Khul DM college second MR gate Babupara Sanjenthong amadi tribals colony na singba mafam sing asida puna search yankhai gi mathakta loan yadaba mong na sajinduna leidi masi sai khari gi mamang na department asigi maikei digi survey ama sathabada khangmangam kibani masi gi tungda anauba search kharasu sagalama yabi oithokpa lei adubo haujik maki oina di karamba quarter complex search masing gayam yamna leibigi haibadu sapsaba haibangamdri department survey mapung fana sathabada yaukiba sekonda leiba tribals colony asigi oina di search mapal loan yadaba mona sajinduna leiri haiba khangmangamle searching asi mafam adugi akoibida leiriba miyamna quarter amaga tainabada leiba ahangba mafam singa dura sajalamani
हाइरिबा चर्चसिंग असि सानबगिदमा लेंगाक नत्रगना मरी लेनबा अथॉरिटीदा ऑफिशियल ओइना हाइरखिबा नत्रगना अयाबा लौखिबा अमत लेते एम्प्लॉय सिंग लाइननबा थमलिबा क्वार्टर सिंग असिदा चर्च नत्रगना मखल अमतगी कंस्ट्रक्शन चथबा हाइबसी लोगी वांगमदने असिगुम मियामगी मफम सिंग असिदा लाइनिंग मरी लेनबा स्ट्रक्चर सिंग सजिंदनबा सुप्रीम कोर्टना ममांगना रूलिंग पीखिबा लेख्रबने हाने पाउक्सना फोंदोरक्ली अतोपा पावमदना थांजा नुमिता माहिरोई सिंग बेग पुदुन स्कूल कहनबा सनहलगने 23 बसंता मणिपुर लेरिबा गवर्नमेंट अमसुन लनागी महिसंग सिंगदा महि तमलिबा माहिरोई खुदिमक थांजा नुमित खुदिंगी स्कूल बेग पुदुना यावदना लाखपगी ममांग थक्ता सेमलंबा कांगलोन अदु नौना सनहलगनी हाइना एजुकेशन मिनिस्टर थनाउजम बसंतना फोंदोक्रे यूनाको की मैनेजिंग डायरेक्टर एन इराबंतना लुसिंग टीम ngasi nungthil all secretary लेबो ऑफिस उनबदा एजुकेशन मिनिस्टर टेस्ट बसंतन हाकी थांग जुनुमित खुदिंगी माहिरोई सिंग स्कूल यूनिफॉर्म सेत्रगा सु स्कूल दा लाख सबदा अथिंग थमलोय माहिरोई सिंग दai खोगी 60 ना पुलुम अमा थोनकत पसि पामदे खुनाय सिदा लेरिबा मिपुम खुदिमना असोयब 60 सिंग सि सुमथोनबा होनबदा मंगोंदा अफबा वखलोन पिरकपदा लौगनी सही नौरीबा माहिरोई सिंग दai खोगी लेबाक निंगबगी इसै तंबीबा होरगनी मापुंग ओइना स्टेट सोंग ओइना लाथोख्रबा सना लेबाक मणिपुर तंबीगनी मसिगी इरोइना अखोगी माहिरोई सिंग दसु जनगना तंबीगनी सोहाकी अतोपा पावमदना जिरी तुरेल दा मियोय अमा लुपखरे जिरी तुरेल दा ngarang नुमिजुंग बपुंग बारोरम ताबा मतमदा मियोय अमा लुपखिबदगी ngasi फावबा थीबा खंगदना लेरे हारि हिरमसिग मरी लेनना ngasi जिरिबम डिस्ट्रिक्ट की मनुंग सना लेबा कलीनगर की नुंग्रेजंग विलेज पांथोकिबा पावगी मिफम अमदा नुंग्रेजंग विलेज की चेयरमैन पी मथुइनिंगनाय जिरी तुरेल लुपखिबगी थीबा खंगदना लेरिबा मियोय सिगी ममिंग लंचुंग पाई कामै से कुंथ्रागोमदे अपोकनिंग थाउ कामै कवि नोने डिस्ट्रिक्ट की नुंगबागी मेरीलैंड लेबनी महाक जिरीबमदा थबक अमगिदमक लाखिबने हाइकी मांगना हाय थाउदो सिगी मतामना जिरीबमगी डीसी अमसुम एसपी दसु सेरोल अमा पिसिनख्रे हाउजु फाव थीबा खंगदना लेरिबा लंचुंग पाइगा हक्सांग थीबदा मरी लेनबा अथॉरिटी सिंग मतेंग पंगबियु रोंगमै नागा काउंसिल मणिपुर जिरीबम एरिया अमदि खुंजा सिंग सुमापु थीबदा मतेंग पंगबियु हाइकी ngasi मिफम अदुर खुंजा सिंग अमदि रोंगमै नागा काउंसिल मणिपुर जिरीबम एरिया की मेंबर सिंगसु सरुक याखि हाइदि अतोपा पावमदना यु याउद्रबदी पोलोइबिनबा मी लेरक्तबगी फिबमदा लाक्लिबा सिलेबक थीबनी कादा लमदमसी नोमनोमगी मयाय काबा चिंजांगना लाखलकले मी सिबिगी पोलोइबदा फाव यु याउद्रबदी पोलोइबिनबा मी लेरक्तबगी फिबमदा लाक्लिबसी लेबक थीबन हाइना कोलिजन्स अगेंस्ट ड्रग एंड अल्कोहल्स कादागी प्रेसिडेंट हिजम प्रियो कुमार फोंदोक्रे कादागी सेक्रेटरी इंफॉर्मेशन एंड पब्लिसिटी खुंदोंगम आनंद थादोरकपा सिरोल हाय लमदमसिदगी मयाय काबा चिंजाक मरुफोन मुथनबगी पंदमदा संगसिलकपा खोंगजंगी सरुक अमा ओइना ngasi निंगोल क्लब हाइरोक तो कुसमनदुना हाइरोक पार्ट 2 मयाय लेकाय कम्युनिटी हॉल दा मयाय काबा चिंजाक न खुनाइदा पीबा सैथेंग अमसुम मसिबु थिंगनबा होनाबदा मियामगी थौदांग हाइबा हिरमदा पांगथोकिबा खननैनबा मिफमदा सरुक याखिबा हिजम प्रियो कुमार हाइ मयाय काबा चिंजाक मपुंग फाना थिंगमा ngamnabigidam isai isai imungdagi hauba mathaktai ngasi khunai sida thokliba thaudo wato kudingma yu yaudaba yadabagi phiyomda lakle loinana mi shibigi puloiba phawba yu yaudabadi puloinaba mi leiraktabagi phiyomda lakliba sanabi si semdokpa matam oiri hainu supalakli makasa tharakpo oina huyelan pawru phong maroiba pawkhra mo myamna thamjage forest department na kwa mana phaba yonba yabra kwa mana puthok pusin tawda royalty bed amasum gst lawu yabra forest loisangna pharaga yon thoklamlaba kwa mana polang taraga truk mapuda pithokinaba high court na direction pikre ngasi dagina sai ani ahum longi mamang kumza english singani ga taraga mapana manipur government ki forest department ki officials sing manipur gi mapani pusilakpa mitha mana masum pana manana singba kwa mana sing pusilakpa athingba thami royalty yauna bed amasum gst impose tawduna lawi haibigi thaudok sing tholakpadagi high court of manipur tongan ba writ appeal sing file tawna khraba matung tha sigi marida west bengal dagi leraklava guwahati amasum dimapur farga national highway da di tata amada hablaga purakhiba kwa mana polang taraga taru forest loising gi official singna phajin khibagi mayokta high court of manipur da civil writ petition ama file toraktuna silence tarakpadagi high court na ngasi pikhiba maraki oiba order da kwa mana sing phajin khibadu gi mayokta kwa mana mapuna numittumakta da principal chief conservators of forest da pisin khiba representatives adu khanaraga sayol amadigi son thandana lokhatpam thokpa thabak lokhonaba khankhre
loinana kwa mana polang taraga turuk fajin ki haibi mayokta High Court of Manipur file torakiba writ petition civil number 329 of 2022 na court wakalakibana yumthangnaba state singdagi Manipur kwa mana Panamana pusilakpada forest department official singna royalty beramasum GST lawribasi illegal oiba thawongni haibisini masigi mathakta forest loisangi official singna kwa managi mayokta lokholakbiba thabak singasi Constitution of India ki article 14 19 clause 1 clause G amasum 21 ki mayoktani masigi mathakta mari lenaba law singna piriba provision singbusu khongongna bani haibisini loinana petition asigi petitioner oiriba lamphel sana kaithel dagi naurem tomba sai nifuga taruk apokpa en gaura harina kota hairibana ma kangla beetles leaf store gi proprietor oiduna kwamana yonbegi apikpa business tawjabani senphamasi mahangna sai kharagi mamang dagi tawrakpada maike amata dagi aget apan pirakhide maramisna kwamana yonbegi thabak makhatana satharakpagi matungina thasigi marida mahangna west bengal dagi guwahati amasum dimapur fauraga DI Tata NL 07AA 1931 kwamana polang taragatur imphal tana purakibani adubu kwamana singadu Central Forest Divisions Mantri Pukhigi Divisional Forest Officer gi supervision makhada koirengai Forest Bid Office na phakibani hari maramasina High Court of Manipur file torakiba writ appeal number 25 of 2019 amasung 26 of 2019 gi February 2 2021 pikiba judgment amasung order gi matungina yumthangnaba state singdagi Manipur Sizinanamigdaba kwamana sing pusilakpada forest department gi authority singna royalty law haibigi wapam court ki order sida yaudi amasum kona pikiba judgment amasum order aduda state government ki maike digi thokiba notification mana forest product singda sanahan khibani haibisini adomaina High Court of Manipur gi single bench na February ani English singani ga kungi mathoi da pikiba writ appeal ani gi judgment amasum order adubu lana lauraga aranba wan thokpi duna amasum single bench na pikiba direction sing lengdana leiringai gi sairakta Secretariat Forest Environment and Climate Change Department na February 13 English singani ga 13 notification ama thoktuna Schedule of Rights of Royalties revised tawduna fix tawki loina kwamana panamana yauna Manipur forest ki puthok singdagi lebi launa bigi wapam phongdokkibaga loina government ki notification adu kwamana singasi forest products gi manungda serial number yankhai ketret non roots forest product haina yauri habisini haina spouse na phongdorakli atopa pawmadana piklibi Nupimacha ekai khumnaba manghan-bikhibiba miyoi sahi taragi phadok pikre sahi mari romda ngairibi Nupimacha magi ekai khumnaba manghan-bikhibigi moralda Fast Track Special Court number 2 Lamphelpat Thasigi Taraga Mathuida Maralairi Haiduna conviction pikraba masagi nupi ani amasu masa ani leiraba miyoi ama sahi taragi phadok pikhibaga loinana lupa lising ahum gi senfam su fine oina pinanaba khankhre ngasi korasigi judge CIS Brajasangi court pangthukiba mahaki phadoki matam lepthoknabagi sentence hearing gi matungina miyoi sibu Protection of Children from Sexual Offense Proxo Act 2012 ki section 6 ki makhada sei taragi phadok pire haidun open court lakthokhibani loinana fine gi senpa masisu mahana karigumba piba ngamdrabadi ma ki phadoki matam sei ohum sangdokani haki adumoinama case asiga mari lainana mana police amasum judicial custody de January 18 English singaniga taraga mapan dagi June taraga manga English singaniga taraga mapan fawba lairakhiba matam maduri phadoki matam asidagi kathagani hairi kona sei taragi phadok pikraba miyedugi maming Samrelakam Tomba Sai Kuntragatret Apok S Hayes Ibotomi Kawi Yaripok Tof Maibam Lekhre Gini Maru January Taramatu English Singaniga Taragama Panginum Tilpung of Makhairam Tarakwada Sai Mangamasum Ani Makhairam Suraba Nupimacha Amamasum Nupimacha Amagapuna Sanamina Duna Lerambi Masagi Sai Marirum Tamak Suduna Preparatory Class Tamlibi Nupimacha Mabumaki Pamung Pusindun Ekai Khumnaba manghan-bikhibiba Hari Thaudo Dugi Matangda Numit mangani rom kanaraba matung January taragatur English singaniga taraga mapanda Nupimacha dugi apok mamani Impal East District Police ki Women's Police Station da report torakpadigi PS asina Foxo Eki section 6 amasum IPC ki section 354B 112 225 ki makhada case FIR number 2 clause 1 2019 register tawduna lakhotkibani haina spouse makhatana phongdorakli makasa tharakpoina naharol gi thaudang da phongba houkhre मैम थमजगी IMC की शॉप लाइसेंस रिन्यू toubigani haina aranba receipt sizinaduna paisa khongkalamba ama phare
Numit khranigi mamang da IMC na kuan bada lay di dukan sing na lakli ba me kun mga phawb gi manung da shop register tawna ba madi shop register renew tawna ba IMC na madi leina ba mafam sing na khangan khibagi kutong sa ba loduna ngasi thangal bazar da lay dukan khara digi IMC gi shop license renew tawbigani haina aranba receipt sejina duna dukandar kaya dagi paisa khongalamba miye ma phare IMC gi caretaker Mayor na lusingba caretaker corporator kaya na fagalaba miye dugi mami Sorakhaibam Amarji sai kun mari kawi ma uripo tawrangmop lairaktagi Sorakhaibam Hirojit ki masana pani paisa khunggal lambagi moral rims road gi fagalaba Sorakhaibam Amarjit pu asabse sang single loina na pawmishing gi mamang na puthokladuna caretaker mayor laisangmop location hai houkhre me khrani gi mamang na IMC da pangthokiba pawgi mi phamamada IMC na konma mafam sing na makhal khudingi dukan Famlibisingna lakliba me kun mga phawgi manungda dukan register tawnaba madi hana registration tawraba singnasu license renew tawnaba mari lenaba singna appeal tawkiba ikan kanadana kanagumba masagi da khan miyoi khrana masigumba thawong ama satharambasi taseng lebak thibani masigumba aranba thawong asi prajagi seba tawriba IMC bu lana uhana bu hona bathawong ni masiguma thawdok si makhatana tawbiganu praja miyam na lana ubu yaba masiguma thawong si sathabada siendaram masing phagatuna ain gi dandi phangangani masi ngasi ahan boina fogalaba Sorakhaibam Amarjit su mangondagi fogalaba semjin sajinba se sang singa konana mari lenaba Imphal PS da khusinaragani makhatana hauzik IMC na kon mafam singda gari parking tawriba yauna dukan phamli bising haktingna satuna yengsilagani yengsin khongsat asida niyam lana official oidaba mongda gari parking tawramba yauna makhal khudingi dukan phamlamba thengnaramadi ain gi oiba serak pihangani amadi ngasigi semjin sajinba se sang sejinaduna shop register renew tawrambagi singnaba lairabadi IMC da pawpi biu hainasu caretaker mayor sinasu makhataki Atop Pawmana SARS Piu Yadavadi Dio Anigi Marakta Munakre, Manipur Leingak Horticultures Amadi Soil Conservation under Secretary TS Timothy Houkhre me Mangara Tokiba Order Magimatungina, Head Office the Deputy Director Oina Transport Okraba District Horticulture and Soil Conservation Thobalgi District Officer OIDB Okram Vijaya Lakshmina Nauna District Ashida Transport Orakpa District Officer M Nabasandra da Formal SARS Piu Yadavadagi District Ashida Dio Anigi Marakta Muknabathokle Hana na Horticulture and Soil Conservation gi Head Office the Deputy Director in charge Oina Thaupuramba M Nabasandra na Houkhre Yum Sakasnumita DC Thobalda Joining Report Toraba Matungda Formal Oina Hanagi Dio ga Ngarang asi SARS Launanaba hainabada hanagi diona marol amata piraktabadagi lakhibadani amaromda M Nabasandra si Director Horticulture and Soil Conservation Hani Sarana haukiba me tarada thokiba order amana Head Office dagi release torakhrabani panmayai haukiba me mari the District Horticulture and Soil Conservation gi makhada ladiba Mushroom Development Union Sinduna Singum Thabagi Matana Numit Mangani Satagada training come demonstration program ama haudokpagi thoramda program gi host oidiba district officer na ayuk pung tarada haugadaba program adu ayuk pung tarama thuda lakpagi wa hauda DC Thobal na program yaukhidabagi wa thok amasu Leikhrabani hainasu pawsna phongdorakli loisilakpu oina pongna pham pawsi da phongma pawng tang myamra tentang na thamjaramge Imphal Dimapur lambi da GPS hapa highway petrol gari sing thamkhre highway da lut tawba yauna pamdaba thodok wa thok sing soidana thingma ngamlagani DGP Imphal Dimapur lambi da lut tawba yauna pamdaba thodok wa thok sing thokpa hanthanduna lambi asida satliba gari sing amasum miyambu maning tamna sathananabagi pandamda police ki GPS hapa gari nipan highway petrol team oina thamkhre GPS hapa highway petrol team adunga si Manipur police ki DGP P Dongelna Senapati police station mamangdagi lamthaki GPS hapa highway petrol gari nipan adugi manungda mangadi Kangpokpi district kini Senapati district ki maudagi Kangpokpi district ki Gampi phai phawda hairiba highway petrol gari singa silegani gari amaga kilometer taradagina taragani thoi phawba konsingani lambi asi khudong thiba nangba masum khudaki police ki mateng pama singna emergency helpline number 112 da dial tawduna tragana 8798198810 Senapati amasum 9362153322 Kangpokpi da paw phawraktuna hariba petrol gari singa sigi mateng phangba ngamgani haiki tharomaduga mari lainana DGP Dongel na hai ngasidagi lamthariba highway petrol gari nipan sigi manungda gari mangana Senapati district police ki personal singa sijanagani
Gari ahumna Kangpokpi District Police na sizinaduna pung kungi mari mathau tawgani. Petrol gari amana National Highway sigi kilometer taradagina taragani tui phawbagi area sing yengsinbagi thabak tawgani. Ngasi lamthakiba tim asina mapung fana thabak tawba matamda hana National Highway sida satharamba lut tawbu yauna pamdab thawdok wathok sing soidana thingma ngamlagani. Masig mathak lambi asida accident thokpa gari yakhidaba yauna atai khudaki oiba khudong thiba ama lakpa matamda su police na su matam sana mating pangma ngamlagani. Police na miyam gidamang khanduna paikhatliba thabak asina miyam amasung police ki marakta su afaba mari ama soidana sakatpa ngamlagani. Maram asina Manipur police na paikhatliba asiguma thabak sing asida Manipur miyam na su mapung fana corporation PBU haina DGP donghel na appeal tawki. Amaromda government na paikhatliba war on drug ki manungsana police na paikhatpa action gi manunglo police personnel khara drug ka kona na phaba yauri besigi matangda permission hangmu wahangda DGP donghel na hai state asidagi drug maru phone muthanabi state police na paikhatliba thabas yamna thamoi sengna tawgani. Mafam kayadagi drug phaba horakpa sida police personnel khara cnrakpa si department gi maikidigi su yamna haksina lawi. Mamangna drug la lonba sinabagi phakiba police personnel singna matam khara suspend taramlaga thabak amuk hanjinwagi sanabi ama lairambadu handakti yahandanaba thabaktigi matam suppagi lakthoknaba anauba khongthang kaya paikhale. Maramasina siguma government gi anauba thorang sing khangna police amasum atai department gi employees sing khudimangna ngakna satpi waina su DGP na makhatana appeal tawki. Aduga hausi koinadi myam matang se lusinjarage amasum pathoksa gi soikibu lankibi yawas myam na pigani amasum Anauba ipauksing ma'am na lepalitan update pijara ken channel sigi mekedi ki thamjari and thank you.